ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯗꯣꯝꯅ ꯂꯨꯄꯥ 35,000ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯐꯕ ꯐꯣꯟ ꯑꯃ ꯂꯩꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ iQOO Z9X, Vivo T3X, Realme P1, Poco X6, Redmi 12, Redmi Note 13, Moto Z64 amadi Samsung F15 amasung M15 haibnachingba makal makha kyagi phone kayamram leibana maram oiraga karamba phone na khwaidagi faba phone oigadage haina chamamnaba leiba taragadi ngasigi video asida adomna soidana makki adomga chanaba phone ama khandokpa ngamgani benek tabireba singbo hanmukta da taram nokchari ngasigi video asidi lupa 35,000 fawgi manungda leiba khwaidagi faba phone khradang kanga charga semjaba video ni video asimu meng tabireba singna video asibu loiba phawbutang meng tabi ngasigi video da panjariba phone sing asi aigi oiba mota ai sagi personal opinion ni matung na kangachaba phone ni adomna hairiba mot asigi matung ina khenaba leiba taraga su adomna hapaningba phones adugi matang da natraga phone sing adugi details soidana making asigi comment section da tawbiram ngasigi list asigi ahanba da lokhachariba phone asidi Samsung Galaxy F15 hariba phone asini phone asida MediaTek Dimensity 6100 plus ki 5G processor ama yauri phone asida 6.6 inch oiba super AMOLED display pidi amasung phone asida 50 megapixel plus 5 plus 2 megapixel gi triple camera ga loinana selfie gidamakta 13 megapixel gi camera su pidi phone asida 6000 mAh ki battery pidi amasung phone asigi battery se charge tawna bidamakta 25 watt ki fast charging support tawri hairiba phone ase leiba matamda adomna box da charger yawba thengnaroi phone asida side mounted fingerprint sensor na chingba piri loinana adomna hairiba phone asigi mahutta Samsung Galaxy M15 hairiba phone asichu yengbi phone ani asigi feature asi chapmanaba phone ngakani hairiba phone ani asigi manungda Samsung Galaxy F15 phone asigi unboxing first impression amasung camera gi review na chingbagi video mangjona na channel asida hakat chakrabani adomna phone asigi matangda hena kangbining batarga su channel da changduna hairiba video adu yengbina maidam nolokchari list asigi ani subada leiriba phone asidi Moto Z64 5G phone asini phone asi adomna lupa 35,000gi manungda leiba overall performance ta yamnamak faba phone ama yengamba taragadi hairiba phone asi leibi phone asida MediaTek Dimensity 7025 processor yauri Motorola hairiba phone asida piriba stock Android asina maram oirga phone asida unwanted bloatware na chingba yaudabana maram oirga yamnamak smooth oiba experience ama thengnaba phangani phone asida 6.5 inch oiba full HD plus ki LCD display piri 50 megapixel gi OIS camera pibna mar oiraga camera gi matang da su adumak farba phone amani amasung 16 megapixel gi selfie camera su yauri phone asida 6000 mAh ki battery amasung 33 watt ki fast charging support tawri 5G gi oiba 14 band sing support tawri loinana phone asida su side mounted fingerprint sensor su yauri ngasigi list asigi aroibada amasung asigi makok thangbada leiriba phone asidi Redmi Note 13 5G hariba phone asini phone asigi mahutta adomna Poco X6 Neo hariba phone asisu yengbibi hariba phone ani asigi features asi adumak chap manaba phone ngaktani sumnatagi Redmi amasung Poco hariba branding asigi matung ina khenabagi adomgi apambagi matung ina leibada adumak yaraba phone singaktani phone asida MediaTek Dimensity 60806 nanometer da base oiba processor yauri phone asida 6.67 oiba super AMOLED display piri amasung Corning Gorilla Glass 5K protection su piri phone asida 5000 mAh ki battery 33 watt ki fast charging piri loinana camera gi matang da organa 108 megapixel plus 8 plus 2 megapixel gi triple camera na maningda duga selfie gi damakta su 16 megapixel gi selfie camera piri mathakta panjakriba phone ahum asi ngasigi oina lupa 35,000gi manungda leiba khwaidagi faba phone ahum khakni hana kanga charga semjaba video ni video asimu ming tabiriba singna video asibu like tawsinbiramo amasung comment amamam tang tawbiramo adom gi like amasung comment gi matengna YouTube ki algorithm da haiba video asi hena ranking tawba ngamnabagi damakta mayamdagi like amasung comment tawbiramnabagi damakta nolokchari masini ngasigi lupa 35,000gi manungda leiba khwaidagi faba phone khradang kanga charga semjaba video tungdasu asigumlaba nungairaba video kya yengbinabagi damakta channel asibu subscribe tawdibsingna channel asibu subscribe tawsinbiram amadi video asibu like tawsinbiram ngasigi oina di video asi matang asta loisinjari tungda anoba video amada amuk hengaras